ꯍꯪꯉꯨꯅꯦ ꯂꯣꯟ ꯀꯔꯣꯟ ꯑꯃ ꯀꯩ ꯆꯥꯔꯤꯒꯕ ꯇꯧꯗꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯦ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ ꯃꯥꯁꯦ ꯑꯗꯨꯒꯤ ꯐꯦꯌꯔꯋꯦꯜ ꯄꯥꯔꯇꯤꯒꯤ ꯇꯥꯏꯞꯇ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯗꯣ ꯆꯥꯕ ꯉꯝꯕ ꯉꯝꯗꯕꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯨꯛꯕꯥꯡ ꯍꯥꯏꯕ ꯋꯥꯅꯤ ꯃꯨꯛꯕꯥꯡ ꯑꯃꯗꯤ ꯅꯠꯇꯦ ꯑꯉꯝꯕ ꯈꯔ ꯌꯦꯡꯒꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯅꯕꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯖꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ Kasın söyledi. Thôi này. Rồi winter season ở bên ạ. Lúc thì các chuyện này đây. Nó sẽ hao đồ không đây. Vậy. Vậy. Mẹ bên này. Hawaii mà tuần cả. Umur kami pak. Ui đúng không? Anh này khái về mang cái gì nữa? Để khái về mang cái gì nữa? Hawaii mà tuần ấy. Lagi. Pero kita tahu. Sini gravy deh. Oke. Coba. Sini tenung mambi. Lagi telau. Sini tabi ni. Coba. Sini sapra. Yang ada. Sao thì ấy. Nhưng mà mà thì try rồi. Bây giờ. Rồi nữa. Rồi. Đi hàng đây đây. Đấy, làm đà lên. Tầm này thôi. Sáu dạo ra là thì. Bài. Siêu. Nói chung là sân một cũng hấp dẫn này nè, đây sân một cũng thế, hiện nay nè, để sẽ lấy. Sao thì có sao đấy? Sao thì ra đây thôi. Lấy là cầu người ta cùng với ta cho cầu mà đi làm sao? Thế đâu thì đây còn, nó được thì đây. Caption. Ngoài ra Ok đã. ôi năm nào ấy. Saya ambil penuh kok. Tapi 이제 마담 진짜트 방리팡이에도 마반데 부서 말해. 거기 많이 보기 답이 진짜트.
Vậy bây giờ Champra chứ này kìa. mày bây giờ một cái dễ Rồi. sao sao Mấy cái champra nên mà mấy điểm hôm rồi કોઈ મપાલમગી ચાપરા રમતા હતી મેં જો હોમ રમી wow cái này tầm nữa mấy hôm bơi vào này ta dùng là favorite cái phim chuyện học được bảo vậy à khi mà ta người ta quăng ở mức hơn nghe luôn không muốn này dùng luôn cái rồi nó cảnh sát đi rồi tôi thì để ta như này tôi thì mình đi gần ra quay nhẹ ở dưới làm một tầm 10 bên nữa bởi vì lấy trong lấy vệ sinh nó sinh đi xuống quay nhẹ ai bị đôi một số món này rồi đấy waktu mana su wakan lain kan itu nih bang lagi nuai tapi su pau tu nih ai yum dari jalan mesti kau kan yum hai bisa wali ni yum dari han nuai boleh pote ngam na tra ado tau ni na tau na te ado boy lấy ba kilo vậy rang mẹ hỏi mục bằng hai cái ông sắc để quay đi lấy em hai tu nih mu sắc sung sắc nên cái phần nó sẽ giàu nè in thầm đào và sao cái ngoại thế vậy đi này khá mới không này lúc tất cả lúc ra không thì nó bị gì đấy cậu xuân bay bay mẹ cậu xuân bận ông xuân thế nữa chịu ở sân này đấy numpang man dazu juga di sana chẳng khá được thằng này ngắm cái ra khai mình rồi sốc lắm đi làm gì thôi tao hay được đó jadi di không được coi vậy mấy cà phê của mình ở đây kia sao từng ngọc dây chân ở mà địa ngang này thằng nghe chân bề giờ nào mà ba này đây kia tôi sẽ nắm lâu ra chứ cả mấy tao nó một bằng tàu người ta kia gì ui rõ làm gì đây có chân cột không mà thao ra là rất kiểu muối Pink sauce jauh berapa kok? Apa lah tempat? masa nào tôi lắm thế nào rồi Mấy cái tempat aja, mấy hôm đi.
ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯥꯕꯗ ꯍꯥꯎꯕꯩ ꯋꯥꯅꯦꯕ ꯁꯨꯝꯕꯩꯗꯗꯤ ꯃꯣꯏꯁꯦ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯡ ꯆꯝꯄ꯭ꯔꯥꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯡ ꯆꯝꯄ꯭ꯔꯥꯅ ꯈꯔ ꯇꯧꯋꯦ ꯃꯍꯤꯗꯗꯤ ꯑꯗꯨꯕꯨ ꯍꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯝꯄ꯭ꯔꯥꯒꯤ ꯃꯍꯥꯎꯁꯤꯗꯤ ꯃꯣꯏꯅꯒ ꯐꯪꯗꯧ ꯅꯠꯇꯦꯗ ꯉꯝꯃꯣꯏꯗ ꯆꯦꯂꯦꯟꯖ ꯗꯥꯏꯔꯦꯛ ꯇꯧꯅꯕ ꯌꯥꯏ ꯑꯗꯨꯗꯤ ꯅꯤꯝꯕꯨ ꯍꯥꯏꯔꯒꯅꯤ ꯃꯣꯏꯅ ꯍꯩꯖꯥꯡ ꯄꯨꯊꯣꯛꯀꯅꯤ ꯑꯣꯏꯅꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯔꯨꯅꯤ ꯇꯥꯔꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯑꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯈꯛꯇꯒꯤ ꯑꯗꯨꯝ ꯊꯥꯒꯠꯆꯕꯅꯤꯅ ꯃꯨꯛꯕꯥꯡ ꯅꯨꯡꯕꯥꯡ ꯇꯧꯔꯁꯦ ꯍꯣꯏ ꯆꯥꯕꯩ ꯎꯠꯂꯣ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯎꯠꯆꯕꯅꯦ ꯑꯗꯣ ꯍꯣꯏ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯈꯨꯗꯤꯡꯗ ꯅꯪꯒꯤꯁꯦꯒ ꯍꯥꯏꯕ ꯑꯃꯗꯤ ꯂꯥꯛꯄꯗꯤ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯐꯥꯎꯕꯗꯤ ꯂꯥꯛꯄꯤꯗ꯭ꯔꯤ ꯑꯗꯣ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩ ꯈꯨꯃꯝ ꯈꯪꯉꯣꯏꯗꯣꯏꯅꯤ ꯃꯔꯝꯗꯤ ꯍꯣꯏ ꯀꯤꯠꯆꯟ ꯍꯥꯏꯔꯒ ꯊꯣꯡꯅꯕ ꯍꯤꯟꯖꯥꯡꯁꯦ ꯑꯁꯦꯡꯕ ꯊꯤꯕꯗꯣ ꯃꯊꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯁꯥꯏꯗꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕ ꯊꯥꯒꯠꯄꯁꯦ ꯀꯅꯥꯒꯨꯝꯕ ꯊꯣꯡꯕ ꯍꯩꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕꯗꯗꯤ ꯑꯗꯨꯝ ꯐꯥꯎꯅ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯑꯃꯨꯛ ꯕꯦꯠ ꯀꯃꯦꯟꯒꯤ ꯇꯥꯏꯞ ꯀꯣ ꯊꯧꯑꯣꯏꯗꯕꯒꯨꯝꯕ ꯑꯗꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯧ ꯂꯩꯇꯗꯅꯕꯨ ꯊꯥꯒꯠꯂꯤꯅꯤ ꯅꯠꯇ꯭ꯔꯣ ꯊꯧ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯊꯥꯒꯠꯂꯝꯗꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯖꯤꯜꯂꯣ ꯃꯩ ꯏꯟꯇꯔꯚꯤꯌꯨ ꯅꯤꯡꯊꯝꯊꯥꯅꯤ ꯏꯪꯗꯤ ꯏꯪꯗꯦꯕ ꯉꯁꯥꯏ ꯇꯧꯔꯝꯃꯦꯗꯅ ꯀꯥꯂꯦꯟꯁꯤꯗꯤ ꯅꯤꯡꯊꯝꯊꯅꯦ ꯍꯥꯏꯕ ꯀꯩꯝ ꯍꯥꯏꯗꯅꯦ ꯑꯗꯨ ꯗꯥꯏꯔꯦꯛ ꯇꯧꯁꯜꯂꯨ ꯅꯠꯇ꯭ꯔꯥ ꯌꯥꯔꯦ ꯀꯥꯂꯦꯟꯁꯤꯗꯤ ꯅꯤꯡꯊꯝꯊꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯂꯩꯗꯅꯦ ꯏꯊꯝ ꯆꯜꯂꯦ ꯀꯥꯂꯦꯟꯁꯤꯗꯤ ꯑꯗꯨꯝ ꯇꯧꯁꯜꯂꯨꯅ ꯆꯞ ꯃꯥꯟꯅꯩ ꯎꯜꯇꯥꯗ ꯍꯨꯃꯥꯡ ꯁꯧꯔꯦ ꯏꯪꯊꯝꯊꯥꯁꯤꯗꯤ ꯌꯥꯗꯦ ꯁꯥꯔꯦ ꯍꯨꯃꯥꯡ ꯑꯉꯥꯡ ꯂꯣꯏꯕꯧꯗꯤ ꯆꯥꯏ ꯈꯪꯃꯦ ꯑꯗꯣ ꯆꯥꯡ ꯇꯥꯁꯤ ꯌꯥꯗ꯭ꯔꯦ ꯍꯩꯔꯤꯕꯣꯞꯅꯤꯀꯣ ꯃꯥꯁꯨ ꯍꯩꯔꯤꯕꯣꯞ ꯂꯚꯔꯅꯤ ꯑꯩ ꯏꯅꯥꯎꯅꯦ ꯑꯩꯁꯨ ꯍꯩꯔꯤꯕꯣꯞ ꯂꯚꯔꯅꯤꯏꯕꯥꯅꯤ ꯍꯥꯞꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯆꯤ ꯑꯣꯟꯁꯤꯔꯣ ꯀꯌꯥꯝ ꯁꯥꯡꯕ ꯀꯌꯥꯝ ꯇꯦꯟꯕꯅꯣ ꯃꯣꯡꯁꯦ ꯀꯥꯏꯗꯅꯣ ꯍꯧꯖꯤꯛ ꯁꯥꯔꯤꯁꯦ ꯑꯃꯦꯠꯄꯗꯤ ꯌꯦꯡꯉꯣꯅꯤ ꯑꯃꯦꯠꯄꯗꯤ ꯑꯃꯨꯛ ꯑꯃꯅꯦꯕ ꯑꯩꯅ ꯅꯨꯄꯤꯗꯣ ꯗꯥꯏꯔꯦꯛ ꯐꯖꯕꯗꯨꯅꯦ ꯏꯟꯖꯥꯡ ꯊꯥꯕ ꯃꯣꯡꯗꯤ ꯊꯥꯕꯗꯣꯉꯁꯥꯏ ꯃꯦꯠꯈꯤꯕꯩꯗꯣ ꯀꯩꯁꯨꯝ ꯄꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯈꯔ ꯇꯧꯔꯒꯦ ꯁꯨꯝ ꯇꯧꯔ ꯍꯩꯔꯛꯑꯦꯗꯣ ꯑꯗꯨꯏ ꯇꯥꯏꯞꯇ ꯆꯥꯕ ꯐꯖꯗꯦ ꯆꯥꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯀꯃꯥꯏꯅ ꯆꯠꯂꯝꯗꯦ ꯆꯥꯕꯁꯤ ꯌꯥꯗ ꯆꯥꯗꯧꯅꯤ ꯑꯝꯇꯒ ꯆꯥꯖ ꯇꯥꯔꯦ ꯆꯥꯕꯒꯤ ꯅꯤꯌꯣꯝ ꯑꯃꯃꯨꯛ ꯂꯩꯕ ꯖꯥꯠꯂꯥ ꯂꯩꯗꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯋꯥꯅꯤ ꯆꯥꯛꯀꯗꯤ ꯊꯦꯡꯕ ꯉꯝꯖꯔꯛꯇ꯭ꯔꯦ ꯑꯝꯇꯪꯁꯦ ꯊꯝꯅꯥ ꯆꯥ ꯌꯦꯡꯁꯤꯔ ꯈꯜꯂꯤ ꯊꯝꯅꯥꯁꯨ ꯃꯅꯝ ꯅꯨꯡꯁꯤꯅꯤ ꯃꯅꯝꯗꯤ ꯅꯨꯡꯁꯤꯅꯤꯕ ꯐ꯭ꯂꯦꯚꯔꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯈꯦꯆꯤꯒꯨꯝꯕꯁꯤ ꯊꯝꯅꯥꯗ ꯌꯣꯝꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯛꯇ ꯊꯝꯅꯥ ꯌꯣꯝꯃꯒ ꯄꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯝꯒꯤ ꯇꯥꯏꯞꯇ ꯊꯝꯕ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯅꯝꯒ ꯅꯨꯡꯁꯤꯔꯒ
ꯑꯝꯐꯥꯎꯗꯤ ꯆꯥꯏꯗꯦꯀꯣ ꯏꯁꯇꯤꯝ ꯇꯧꯔꯗꯤ ꯆꯥꯗ꯭ꯔꯦ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯅꯠꯇꯦ ꯁꯦꯝ ꯇꯧꯕ ꯉꯁꯤ ꯅꯠꯇ꯭ꯔꯗꯤꯀꯣ ꯑꯁꯥꯕꯗꯣ ꯑꯥ ꯑꯣꯃ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯥꯠꯇꯒ ꯆꯥꯕꯁꯦ ꯑꯗꯨꯝ ꯆꯥꯏꯕ ꯍꯋꯥꯏꯇꯣꯟꯁꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯅꯩꯈꯥꯏꯔꯨꯔꯦ ꯑꯗꯨꯅꯅꯦ ꯍꯋꯥꯏꯇꯣꯟꯁꯦ ꯄꯨꯔꯥ ꯄꯠꯄꯩ ꯇꯥꯏꯞꯇ ꯂꯩ ꯀꯩꯅꯣ ꯄꯤꯔꯨꯛ ꯃꯥꯜꯂꯝꯒꯅꯤꯀꯣ ꯄꯤꯔꯨꯛꯁꯨ ꯅꯠꯇꯦ ꯍꯋꯥꯏꯇꯣꯟꯅꯤ ꯑꯍꯥꯟꯕꯗ ꯌꯥꯝ ꯉꯝꯃꯝꯗꯧꯒ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯔ ꯉꯝꯃ ꯃꯥꯜꯂꯦ ꯁꯤꯗꯤ ꯑꯩ ꯆꯥꯔꯤꯁꯦ ꯀꯩꯁꯨ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯦ ꯐꯥꯁꯦ ꯍꯦꯛꯁꯨ ꯄꯤꯔꯤꯅꯤꯅ ꯐꯥꯁꯦ ꯄꯤꯔꯤꯅꯤꯅ ꯑꯗꯨꯅ ꯑꯩ ꯑꯗꯨ ꯇꯧꯅꯨ ꯍꯥꯏ ꯆꯠꯂꯦ ꯃꯣꯔꯣꯛꯁꯦ ꯑꯃꯦꯠꯄꯗꯅꯤ ꯁꯥꯏꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯏꯟꯖꯥꯡꯗ ꯅꯠꯇꯦ ꯏꯟꯖꯥꯡꯁꯦ ꯆꯞ ꯆꯥꯔꯦ ꯑꯣꯀꯦ ꯇꯥꯔꯦ ꯏꯟꯖꯥꯡ ꯁꯤꯝꯄꯜ ꯑꯣꯏꯔꯦ ꯑꯃꯦꯠꯄꯗꯅꯤ ꯁꯥꯏ ꯏꯟꯖꯥꯡꯗꯤ ꯃꯣꯔꯣꯛ ꯆꯥꯕ ꯅꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯕ ꯆꯥꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯕ ꯆꯥꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯕ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯨꯛꯕꯥꯡꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯐꯥꯎ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯆꯥ ꯉꯝꯖꯗꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯈꯟꯕꯗ ꯀꯩꯁꯨ ꯑꯅꯤ ꯑꯍꯨꯝꯗꯤ ꯆꯥ ꯃꯥꯜꯂꯦꯀꯣ ꯈꯔ ꯆꯥꯕ ꯆꯥꯛꯈꯥꯎ ꯈꯔ ꯃꯔꯤꯟ ꯆꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯑꯋꯥꯠ ꯃꯔꯤꯟ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯉꯝꯗ꯭ꯔꯒꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯁꯨ ꯎꯄꯥꯏ ꯂꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩ ꯀꯦꯞꯁꯟꯗꯣ ꯍꯧꯖꯤꯛꯀꯤ ꯂꯥꯁ ꯑꯣꯏꯕ ꯀꯦꯞꯁꯟꯗꯣ ꯁꯤꯗ ꯁꯤꯇꯪꯒ ꯑꯗꯨꯒ ꯃꯌꯥꯝ ꯈꯥꯏꯔꯛꯄ ꯌꯥꯊꯪ ꯅꯤꯖꯔꯒꯦ ꯆꯥꯛꯀ ꯄꯨꯟꯅ ꯐꯨꯛꯑꯒꯦ ꯁꯤ ꯂꯩꯔꯦꯀꯣ ꯃꯨꯛꯕꯥꯡ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯦ ꯅꯣꯏ ꯃꯌꯥꯝ ꯀꯩꯅꯣꯗ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ